ꯃꯨꯛꯅꯔꯤꯕꯁꯤꯡꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯋꯥꯊꯣꯛꯁꯤꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯍꯧꯈꯤꯕ ꯑꯣꯒꯁ꯭ꯠ 9ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝꯆꯥꯟ, ꯗꯤꯄꯨꯇꯤ ꯁꯤꯑꯦꯝ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟ ꯑꯃꯁꯨꯡ ꯁꯥꯏꯇꯨ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝꯑꯦꯜꯑꯦ ꯁꯥꯏꯈꯣꯂꯦꯠ ꯀꯤꯞꯖꯦꯟꯅ ꯄꯨꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯒꯨꯋꯥꯍꯥꯇꯤ, ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯕꯁ ꯁꯔꯚꯤꯁ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯆꯤꯟ-ꯀꯨꯀꯤ ꯖꯣꯟ ꯑꯣꯐ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯊꯤꯡꯕ ꯊꯝꯂꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯑꯊꯤꯡꯕ ꯂꯧꯊꯣꯛꯂꯦ ꯍꯥꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯁꯤꯑꯦꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯕꯁ ꯁꯔꯚꯤꯁ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯀꯨꯀꯤꯁꯤꯡꯒꯤ ꯌꯨꯝ ꯈꯔ ꯍꯥꯏꯋꯦ ꯍꯥꯡꯗꯣꯛꯄ ꯄꯥꯝꯗꯕꯁꯤꯡꯅ ꯃꯩ ꯊꯥꯈꯤꯕ ꯑꯃꯗꯤ ꯍꯥꯏꯋꯦ ꯍꯥꯡꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕ ꯂꯩꯕꯅ ꯕꯁ ꯁꯔꯚꯤꯁ ꯍꯧꯅꯕ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯄꯣꯠꯆꯩ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯑꯃꯗꯤ ꯄꯦꯁꯦꯟꯖꯔ ꯕꯁꯁꯤꯡ ꯆꯠꯄꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯊꯧꯗꯥꯡ ꯂꯩꯉꯥꯛꯅ ꯄꯨꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯂꯩꯔꯤ꯫ ꯃꯃꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯃꯁꯥꯃꯛꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯑꯊꯤꯡꯕ ꯂꯧꯊꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯆꯤꯟ-ꯀꯨꯀꯤ ꯖꯣꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯕꯗꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊꯧꯔꯥꯡ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃꯗꯤ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ (UNC)ꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗꯀꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯇꯕꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ (UNC)ꯒ ꯁꯦꯅꯥꯄꯇꯤꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝ ꯂꯣꯁꯤ ꯗꯤꯈꯣꯅ ꯂꯨꯆꯤꯡꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ, ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯂꯩꯁꯤꯑꯣ ꯀꯩꯁꯤꯡ, ꯇꯤ.ꯑꯩꯆ. ꯔꯥꯙꯦꯁ꯭ꯌꯥꯝ, ꯁꯩꯈ ꯅꯨꯔꯨꯜ ꯍꯁꯟ, ꯑꯋꯥꯡꯕꯝ ꯅ꯭ꯌꯨꯃꯥꯏ, ꯇꯤ. ꯔꯣꯕꯤꯟꯗ꯭ꯔꯣ, ꯀꯥꯁꯤꯝ ꯕꯥꯁꯨꯝ ꯑꯃꯁꯨꯡ ꯄꯤ. ꯕ꯭ꯔꯣꯖꯦꯟꯅꯆꯤꯡꯕꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯍꯩ ꯌꯥꯟꯕ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯔꯕꯁꯨ UNC)ꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗꯀꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯛꯈ꯭ꯔꯦ꯫ UNC)ꯅ ꯇꯥꯜꯂꯤꯕ ꯄꯣꯏꯟꯠ 4ꯒꯤ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨꯗꯤ ꯃꯦ 18ꯗ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯈꯨꯜꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯐꯥꯔꯒ ꯇꯝꯊꯤꯅ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯈꯤꯕ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯂꯩꯂꯣꯟ ꯋꯥꯏꯐꯩꯒꯤ ꯆꯤꯐ, ꯂꯥꯟꯕꯩ ꯋꯥꯏꯐꯩ ꯌꯥꯎꯅ ꯆꯦꯟꯅꯔꯤꯕ ꯄꯨꯝꯅꯃꯛ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯒ ꯆꯠꯊꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ KNFP)ꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ KNFP ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯂꯥꯎꯊꯣꯛꯀꯗꯕꯅꯤ꯫ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝꯒꯤ ꯐꯝꯗꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ UNC)ꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯕꯁ ꯁꯔꯚꯤꯁ ꯑꯃꯁꯨꯡ ꯇ꯭ꯔꯛꯁꯤꯡ ꯆꯠꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩ꯫ ꯃꯤꯌꯥꯝꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯀꯨꯀꯤ ꯒ꯭ꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯍꯤ ꯀꯌꯥ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯑꯊꯤꯡꯕ ꯊꯝꯂꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯗꯨꯅ ꯃꯤꯌꯥꯝ ꯍꯥꯠꯄ, ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕ, ꯂꯥꯏꯐꯂꯥꯏꯟ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯑꯁꯤ ꯍꯟꯗꯣꯛꯍꯟꯕꯒ ꯏꯔꯣꯏꯅꯅ ꯅꯥꯒꯥꯁꯤꯡꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯨꯛꯅꯔꯤꯕꯒꯤ ꯋꯥꯊꯣꯛꯁꯤꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯁꯦꯟꯇꯔꯗ ꯆꯦꯔꯣꯜ ꯊꯥꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ JFD ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡ ꯁꯦꯟꯁꯁ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗ ꯆꯦꯔꯣꯜ ꯊꯥꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯏꯅꯨꯃꯦꯔꯦꯇꯔ ꯑꯃꯁꯨꯡ ꯁꯨꯄꯔꯚꯥꯏꯖꯔꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯑꯁꯤ ꯇꯣꯛꯄꯤꯌꯨ꯫ ꯃꯤꯌꯥꯝꯅ ꯍꯧꯔꯛꯄ ꯏꯍꯧꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯒꯤ ꯗꯥꯌꯤꯠꯇ ꯄꯨꯝꯕ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ JFDꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯅꯤꯜ ꯀꯔꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯊꯝ ꯚꯤꯂꯦꯖ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ, ꯇꯨꯃꯨꯈꯣꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ, ꯃꯣꯏꯔꯥꯡ ꯀꯣꯂꯦꯖ ꯚꯤꯂꯦꯖ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ, ꯂꯥꯏꯊꯣꯡ ꯚꯤꯂꯦꯖ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ JFDꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯉꯁꯤ ꯏꯊꯝ ꯃꯃꯥꯡ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ NRC ꯑꯞꯗꯦꯁꯟ ꯕꯤꯐꯣꯔ ꯁꯦꯟꯁꯁ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯨꯅꯤꯜ ꯀꯔꯥꯝꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄ ꯄꯥꯝꯗ꯭ꯔꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯕ ꯃꯊꯧ ꯇꯥꯔꯦ꯫ ꯁꯦꯟꯁꯁ ꯇꯧꯕ ꯀꯥꯟꯅꯩ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯀꯥꯟꯅꯔꯕ ꯊꯕꯛ ꯑꯁꯤ ꯇꯧꯕꯗ ꯃꯤꯌꯥꯝꯅ ꯄꯥꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯔꯝ ꯀꯥꯏꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯅ ꯃꯤꯇꯣꯞꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯈꯤꯕꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯗꯨꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯃꯨꯊꯠꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯅꯕ ꯆꯍꯤ 10 ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯇꯣꯞ ꯂꯧꯁꯤꯟꯕꯗ ꯍꯥꯂꯦꯡꯗ꯭ꯔꯕ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯈꯤꯕ ꯌꯥꯏ꯫ MLA 10 ꯈꯛ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯉꯁꯤꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯂꯣꯏꯅꯅ ꯁꯦꯟꯁꯁ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯐꯤꯚꯝ ꯌꯦꯡꯂꯒ ꯁꯦꯟꯁꯁ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯇꯣꯞꯁꯤꯡꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯃꯤꯇꯣꯞꯁꯤꯡ
Hana khandoklaba matungda state asida hana census tawbiyo haina miyamna lauriba asida lenga asina namduna census pangthokpa tarabadi June 19 da thokiba thokdo adudagi hena kanba khongjang kaya changsilakpa yai haidi gari chahum jiri thadokre thau yauna state asigi nongmagi tangai fadana changdraba yadraba potlam sing puba truck yauna punna loaded truck chahum lom ngasi ayu Imphal gi damak jiri bam thadokre gari sing adu security convoy ani na ngak senduna Imphal tamna changlakhibani gari sing adugi manungda petrol tanker daraga mari diesel tanker ama LPG tanker ahum hindak langthak puba gari nipan yen machinjak puba gari kunga cement puba gari nipan transport ki pochai puba gari humpuga manga tilau puba gari nipan yauna galaman amasung atai polam sing puba gari kunga manga yauri haidi ikhwegi ipai pu sing Canada su kok nolakhide Canada su ikhoina kok non pham thokte o ibobi ngasi asi loilam sandokpa British na chahi lising ani hena kanagi sumikha pondana sovereign kingdom on ningthi na sasan tawraga lakhiba du bolo shinduna ikhwegi athauba birti kendrejit amasung thangal general bu Faida bungda fangsi tawduna hatkiba numit aduni malemda numit tade hariba mapangal kalaba British ka mayok na balan famda maithi gani khangna ikhwegi ipa ipu sing aduna Canada su kok non khidaba surrender tawkhide thauna pharaba ipa ipu sing adugi thauna ling jail sing adubu ningsing duna ikhoi Canada su kok non pham thokte haina MPCC na sinduna ngasi Congress bhavan da pangthokhiba chamaga kunthra ga manga suba Patriots Day thoram ga mari lainana former chief minister o ibobina phongdokre Magna makata na haikibada thauna faraba ikhoi ipai pusing adugi mathauna maringjal sing adu ningsingduna amasung mama leibak majati gi damakta thawai katkhiba kaya adubu ningsingduna MPCC na sinduna ngasi gi thoram asi pangthokpani lamdam aseda ningsingba thoktraba matamdagi leminarakli baching amasung tamgi Meeoi sing Manipuri ngaktani Manipur gi ningtamba ngaknaba honnabada maithiragani khangna ima leibak ijati gi damak surrender tawroi haina thawai katkiba athauba sing adugi mafamda ikai khumnaba utuna heimana ama leimana ama katuna makhoigi mathauna maringjal sing adu ngasigi amasung tungi mirol singna chenba oirsanu aikhoi asi ningtamba India gi citizen amani Manipur asi ningtamba India gi saruk amani adubu lamdam sigi miyam ningkha tamba fanglibra amasung Indian constitution na piriba provision sing adugi makhada phangpham thokpa hak sing adu fanglibra haibadu lamdam sigi miyam na lepcharasanu adubu leibaki damak thawai kathokhraba sing adugi mafamda ikai khumnaba uli aikhoigi ipai po sing adu Canada su kok nolakhidaba forup amani aduna aikhoi Canada su kok nonba amasung surrender tawningai leiti Indian constitution na piriba aikhoigi phangpham thokpa hak sing adu fangnaba amasung thabak oina onthoknaba chapchana thengnaba changi adumakpo aikhoigi ipai po sing thauna lingjel sing adu ningsingduna aikhoi Canada su kok noloisi haikhi Tronglaobi thodokta chenaba accuse ama NI na fari Chahi sigi April 8 ki numidang athengbada Bishnupur district ki Moirang PS ki manung chanba Tronglaobi awang leikaida leiba amada chinglomdagi improvised explosive device IED ama kapsinduna mishimina thogan ki bathogdo atuda hakthengna chenabani haiba Meeoi ama ngasi National Investigation Agency NI na farit laibak thiba thogdo aduda imung aduda tumlaga leijaba sumnatagi chahi mangagi angang amaga tha taruk taret lom tangairibi machal nupi amaga puna angang ani leikidabani aduga apokpi mamana aruba phibam da sokpadagi hospital da matam sangna laikana rakhibani tumduna adugi manaktagi mapangal kanba RPG gi pokhaidriba bom amasu security force singna thengnabadagi asoyangam yauduna lauthokibani ngasi NI na thadorakpa official oiba cherol amada Tronglaobi thodoka mari leinana fare hariba accuse adugi maming El Palal thadau kawi Tronglaobi thodoka mari leinana NI na fagatpa ahanba accuse asi mahangna oire faraba Meeoi asi NI court Imphal da hongnabi matung ina puthoklaba matung numit 10 gi police custody laukhre hari case asi ahanbada Moirang PS ta register tawraba Thigatpa hoki tungda case adu NI da sinaraga agency asina April 12 da nauna case register tawraga makhata na thigatpa hokibani NI na Bharatiya Nyaya Sanhitya BNS Explosive Substance Act and Unlawful Activities Prevention Act ki makhada nauna register tawkiba case adugi FIR number na RC 04/2026 NIA IMP ni NIA na thigalakpa aduda S Palal thadau hariba Meeoi asi Tronglaobi ki thodoka aduda hakthengna chenari haiba khangmangam khibaga loinana mahakpu phagatkibani haidi NI gi cherol asina makhata na high accused S Palal thadau asi mamangda Churachandpur police na lokhatpa FIR 17/02/2026 ki case amaga mari leinana farure madugi matung Bishnupur police na su FIR number 12/03/2026 of PGCI police station ki case amaga mari leinana faruraba Meeoi ni haidi Tronglaobi ki thodo dugi lautuna bada mahak chawna chenai mahak faraba matung asidagi Tronglaobi thodo aduda chenaba atai Meeoi singi mari makhong sing khangmangam lagani haidi USA gi Michigan state ta
साइक्लोस्पोरा आउटब्रेक का मरी लेना मियोई अनि सिखरे USA की मिचिगन स्टेट साइक्लोस्पोरा आउटब्रेक लापदगी अदुगा मरी लेना मियोई अनि सिखरे हाइना स्टेट अदुगी हेल्थ ऑफिशियल सिंगी माइकैदगी फोंदुरगली सिखिबसिंग अदुगी थौदो अदुना USA दा अहानबा ओइना माइक्रोस्पिक पैरासाइट ना मरम ओइदुना सियनबा अहानबा ओइरी मिचिगन डिपार्टमेंट ऑफ हेल्थ एंड ह्यूमन सर्विसेस ना फोंदुरकपदा सिखिबा मियोई अनिमक हानादगी हक्सेलगी ओइबा फिबम सोक्तुना लैबनी लोइनना मरिलगी अनाबा अमदी डिहाइड्रेशन लापदगी अहेनबा प्रेशर पिरकपना मरम ओइरगनी हाइरी मदुगी मखा ताबा अकुपा मरोल दी डिपार्टमेंट अदुगी माइकैदगी फोंदुरकपा लैट्री USA दा लैरिबा सेंटर फॉर डिजीज कंट्रोल एंड प्रिवेंशन की माइकैदगी साइक्लोस्पोरा की मतंग थमलखिबा वफमसिंग यामना अपिकपा मतुम ताबा पैरासाइट अमनी लोइनना पैरासाइट असिना यामना फिबम लुबा डायरिया की हौरकफम ओइहली मसिना करिगुम्बा मतमदा लेप्तना खोंगहामबगी थवोंग लाक्तुना डिहाइड्रेशन की अचौबा मरम अमा ओइहली CDC ना लैना असि साइक्लोस्पोरियासिस हाइना मिंगथोली लोइनना मसिना नारबा मतमदा सिबगी चांग असि यामना नेमी ममांगदा कंटामिनेटेड ओइरबा इसिंगदा एक्सपोज तौखिबा उहै नत्रगा मना मसिंगी पोलमसिंग चाबदगी मियोइबदा संदुरकपनी वेन स्टेट यूनिवर्सिटी अमसुंग डिट्रॉइट मेडिकल सेंटर दा इन्फेक्शियस डिजीज की मकोक ओइरबा डॉक्टर जोएल कामेयर ना फोंदुरकपदा सिखिबसिंग अदुगिदमक्तदि नुंगाइते अदुबु साइक्लोस्पोरियासिस केस लिसिंग कया लैबगी मनुंगदा सुमनगी मियोइ अनि खक्तमक सिरी कुमजा 2018 अमसुंग 2019 दा लैना असिना US ना चावना चिथेंग पिखिबा लैखि